Online Manipur YouTube channel sebing bir bamayam pum nong pu mukah na taram nok seri han madem na muroi update ama kanglei pak ki mera digilo ko chage kuki terrorist sing nang asino ngalam tai de jiri pam de yum ahum bom season aduna mai thadoklamle Jiri Bom district ki tongan tongan mafam ani de lebe yum ahum ngasi pung ama ga khai rom taba matam da kuki narco terrorist sing na bom pokai han bayaw no mai tharamle yum sing adu mitai ki yum ani adu ga Bisnupriya ki yum amani hairi pause asna Jiri Bom de ki phangko pau gi matung ina Jiri Bom berope kra sub division ki manung sanna Goa khalda laiba kunthag mapan suba AR KM dagi kilometer amamuk satlaga laiba maibam sauril ko bamioi asigi farm club mai thaduklam ki masigi matungda Harinagar da laiba M nab ko bamioi amagi yumsu bom fit tawduna pokhai halapa matungda mai thadoki matam ikan kanadana nongalam dai pung ani ga makhai rom taba matamda botang khal kunja bon da laiba khoirakpam pinki devi mapura ba KS akasinga ko Bisnupriya Manipur gi yum amasu mai thaduklam ki hairi bero bekra sub division asida central forcing marangkai na thamlaba sumicham prada singilan tumnga pangam dibasi karigino oiriba phem asida sumak laiba tarabadi micham prada singkaram haina masa masa gi mayam da laiba ngamgani haibu wahang ama lagli maram aduna laiga ki mari reinbo authority na thubo da meeting sangbi haina sumai ke adom gi kunja sing na phongdorakli aduga mathengi update asina Totomsana nungsaba police na phaduna purakpada kai sampat junction me da gari dagi songtharaga na thok hore Handak pangto ki batara ka mapan suba Lok Sabha mikal inner Manipuri constitution independent mirep oina mikal thengna ki badagi Meetei Nupa haidok part 2 dagi moirangtam Totomsana nungsaba sahiang kai apokpa laikidra em tombi yai ma ngasi Imphal international airport dagi faduna purakpada kai sampat junction yoroppada police ki gari dagi na thoktuna senkre thawdo adu miyam nangakpo oina yengna ki Totomsana gi bolero car adu bu thorokpa driver adu ga pause asina paumi gi unadun wari sana pa matam da phongdora ki badadi ngasi rungtin pung ani gi minute nipum mangarom taba matam de airport Totomsana ka tinna bami am unagani haiduna bolero car adu da airport tamna satki bolero adu da Totomsana ki nupi mayam bagi masana singba makhoi mari tongi makhoi ni airport lakani haiba mi adu lakta bagi bolero car adu airport ki thodora ko matamna number thada police ki gypsy gari am ngaiduna leram ki adu ga makhoi na tonglakpo bolero car adu police ki mi oina thoraga Totomsana amadi atai angang sing amadi ma ki driver police ki gari adu da tonghan ki masigi matungda police ki gari ani surakhi gari sing adu airport ki tidim lambi de Imphal tamna thogolak pada kai sampat junction traffic point maya yoramdai de lambi sinbadagi gari adu ngahak pantuna laiba matamda Totomsana gi gari adu dagi songtharga chen na bahona ki maduda police personnel amana maha punam duna fana bahona ki adubo makoi gi makhutagi Totomsana adu nan thoktuna mafam khangdana sen ki thabdok asimia mamangda thoki bangaktani masigi matungna Totomsana amadi mahakala minaba miyo singna Paiba mobile sing adu police ni haiba miyo sing aduna lausin ki kona thangda pithoklam ki police ki gari da tonghanlaga lakpa Totomsana ki macha amade atai angang adu lautharaga kai sampat ki nupi oibi ima sing na thamlaba matung imung manung gi miyo sing kauraga ngasinum dang weram khusin na ki hairi aduga mathangi update asina Bisnupur gi posang ba maning lekai da sakang da basing Meetei Nupa ama Meehat Thina Hattoklamle Hundoklamle ngasi ayuk pung taraga makhairum taba matam da Bisnupur police ki maning sana posang ba mamang lekai ward number 7 da leiba Nupa ama masagi farm da sakang da bukulai pai ba sing ni hai ba sing na nongmai Kaptuna Meehat Thina Hattoklamle Hundoklamle haidi leiki da mi asigi maming nongmai tham Julian Elias Bimol chansa hini puga manga pukpagi ming nongmai tham Bir daza kawi mi asri posang ba maning lekai khongjai lakon ga nakna leiba masagi farm da ngasi ayuk tabuk subasat ki bari ngasi ayuk pung taraga makhairum taba matam da nongmai kapagi makhul ama manak nak pa leiba mi sing na taba pangki masigi matung da mafam adu da lekai gi mi khana sangsin duna yenglubu matam da nongmai tham Julian hairiba mi si duna leram ba thengna ki bani hairi mahak na siraga taduna leramba matam da mahak ki makuk ki saruk ayam ba yoramdre Meehat asi yamna nak pam dagi mahak punong mai Kaptuna hat po oigani haina singnari khudak da Bisnupur police ta pau pir ba matung da forensic science ki kang bugaloina na Bisnupur police ki team ama laktun asi baksang adu mafam adu tegi lokhat khre hairi leikidra mi asi mayum makai panduna masanu pa ama leire loina na Meehat asi gi matang lekai gi oibo mifam ama supang ko khre hairi video sing bibagi damak tamayam pum nang pu amuka na thagachari no update ki damak ta online Manipur YouTube channel subscribe to video. Thank you so much.